ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯍꯟ ꯆꯥꯔꯒ ꯂꯥꯟ ꯆꯦꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯈꯨꯟꯖꯥꯁꯤꯡ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 8 ꯂꯣꯝꯇꯃꯛ ꯆꯠꯂꯒ ꯂꯩꯕ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯣꯕꯨꯡ ꯀꯨꯀꯤ ꯈꯨꯜ ꯑꯃꯗꯤ ꯁꯦꯡꯖꯥꯡ ꯑꯦꯔꯤꯌꯥꯗꯒꯤ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯆꯤꯡꯊꯛꯇ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯟꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯉꯥꯛꯄꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯥꯎꯅ ꯏꯄꯥ ꯄꯣꯛꯍꯟꯈꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯗ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯍꯜꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯦꯝꯞ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯇꯛꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯣꯕꯨꯡꯒꯤ ꯑꯦꯔꯤꯌꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯣꯏꯕ ꯈꯨꯟꯗꯥꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯌꯦꯡꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤ꯫ ꯄ꯭ꯔꯤ ꯃꯦꯖꯔ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯍꯟꯖꯤꯜꯂꯕꯗꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯀꯅꯤ꯫ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯣꯛꯆꯣꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯗꯤ ꯄ꯭ꯔꯤ ꯃꯦꯖꯔ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯍꯟꯖꯤꯜꯂꯕꯗꯇ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯣꯂꯤꯌꯟꯁ ꯐꯣꯔ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠꯁ ꯀꯦꯝꯄꯦꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯦꯟꯁꯤꯡ ꯈꯥꯕ FMR ꯂꯧꯊꯣꯛꯄ IMFꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯄ ꯇꯦꯛꯆ ꯏꯟꯗꯤꯌꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ꯫ ꯃꯁꯤꯗ ꯅꯝꯗꯨꯅ ꯈꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯕꯒꯤ ꯇꯦꯛꯆ ꯄꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ NSCN-IMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯁꯤꯠꯈꯤꯕ ꯅꯣꯡ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯁꯤꯠꯈꯤꯕ ꯅꯣꯡ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯌꯨꯝ ꯀꯩ ꯍꯨꯟꯇꯣꯛꯄ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯉꯁꯤ ꯈꯪꯍꯧꯗꯅ ꯁꯤꯠꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅꯕ ꯋꯥꯡꯖꯤꯡ SK ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ꯭ꯔꯦꯡꯕꯝ ꯁꯥꯝꯆꯥꯟꯒꯤ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯍꯨꯟꯇꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯩꯔꯦꯝꯕꯤꯈꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯎꯇꯝ ꯁꯥꯟꯇꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯃꯥꯡ ꯁꯪꯒꯣꯏꯁꯨ ꯄꯨꯟꯅ ꯍꯨꯟꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ MLAꯁꯤꯡꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯒꯦ? ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯧꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯆꯪ ꯑꯣꯏꯕ ꯊꯕꯛ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟꯗ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯅꯟꯗꯨ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ NRFMꯒꯤ ꯕꯟꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯟꯅꯕ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯔꯤꯗ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯕꯨ ꯃꯦꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯍꯟꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ (ꯃꯅꯤꯄꯨꯔ) NRFMꯅ ꯀꯧꯈꯤꯕ ꯕꯟꯗꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫